ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯃꯨꯛꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯁꯥꯐꯣꯡꯂꯛꯄꯅꯤ ꯍꯥꯏꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯔꯣꯕꯦꯟ ꯈꯨꯃꯟꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯕ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯨꯏꯖꯤꯌꯥ ꯂꯝꯗꯝꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒ ꯂꯣꯏꯅꯅ ꯔꯤꯖꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯅꯣꯡꯆꯨꯞꯀꯤ ꯏꯊꯤꯜ ꯂꯧꯔꯒ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯆꯠꯅꯕꯤ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯄꯨꯋꯥꯔꯤ ꯈꯨꯟꯅꯥꯏꯒꯤ ꯐꯖꯔꯕ ꯆꯠꯅꯕꯤ ꯂꯩꯕ ꯃꯥꯂꯦꯝꯗ ꯁꯛꯈꯪꯅꯔꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟꯕꯨꯡ ꯑꯁꯤ ꯑꯇꯝꯅꯅ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 8ꯀꯤ ꯑꯌꯨꯛꯇ ꯀꯨꯀꯤ ꯆꯤꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ RPFꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ PLAꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯀꯟꯐꯔꯃꯦꯁꯟ ꯑꯃ PLAꯗꯒꯤ ꯂꯧꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ RPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯕꯤꯔꯨꯅꯨ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯏꯕ ꯑꯣꯏꯅ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕꯗꯒꯤ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯣꯏꯅ RPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯆꯤꯞꯁꯤꯡꯗ ꯊꯥꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯆꯤꯞꯁꯤꯡꯗ ꯊꯥꯈꯤꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯖꯦꯟꯗꯥꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯨꯅꯤꯇꯤ ꯑꯁꯤ ꯑꯃꯨꯛꯄꯨ ꯊꯨꯒꯥꯏꯈ꯭ꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯅ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯖꯕ ꯉꯝꯂꯔꯣꯏ ꯑꯃꯁꯨꯡ ꯎꯪꯈꯠꯅꯕ ꯗꯤꯁꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯁꯨꯞꯂꯧ ꯂꯧꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯦꯟꯁꯃꯦꯟꯁꯤꯡꯒꯤ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯥꯒꯟꯗꯥꯗ ꯊꯥꯖꯕꯤꯔꯨꯒꯅꯨ꯫ RPF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ PLAꯅ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯌꯨꯅꯤꯇꯤꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯌꯨꯅꯤꯇꯤ ꯑꯁꯤ ꯄꯨꯟꯅ ꯀꯟꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯉꯥꯛꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯔꯛꯇ ꯂꯩꯔꯤꯕ ꯍꯦꯟꯁꯃꯦꯟꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯁꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯄꯨꯟꯅ ꯂꯥꯎꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯗꯕ RPFꯀ ꯍꯥꯟꯅꯗꯒꯤ ꯇꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯅꯁꯨ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯏꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯎꯒꯅꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯦ 10, ꯀꯨꯝꯖꯥ 2018ꯗ ꯀꯨꯀꯤ ꯈꯨꯜꯂꯛꯇ ꯂꯩꯕ ꯃꯤꯇꯩ ꯁꯤꯟꯃꯤ 40 ꯀꯨꯀꯤ ꯆꯤꯞꯁꯤꯡꯅ ꯁꯨꯛꯅꯨꯒꯤ MLA ꯀꯦ ꯔꯟꯖꯤꯠ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯇꯥꯕ ꯃꯐꯝ ꯑꯗꯨꯒꯤ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯛꯅꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯃꯤꯟꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯍꯦꯟꯁꯃꯦꯟꯁꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯖꯔꯤꯕ ꯑꯗꯨ ꯑꯇꯝꯅꯅ ꯊꯨꯒꯥꯏꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯑꯗꯨ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯕꯗꯒꯤ ꯏꯐꯣꯡ ꯐꯣꯡꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯅꯣꯡꯃꯩ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ RPFꯄꯨ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯡꯁꯤꯟꯅꯅꯕ ꯑꯃꯁꯨꯡ ꯇꯥꯏꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥꯅ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯊꯪ ꯍꯣꯠꯅꯔꯛꯄꯗꯨꯅ ꯍꯟꯗꯛ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ NIAꯅ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯑꯃꯗ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCP ꯅꯣꯌꯣꯟ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯐꯥꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯥꯅꯟ ꯑꯁꯤ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ PLAꯒꯤ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯠꯇꯅ PLAꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯃꯨꯛꯅꯕ ꯑꯁꯤꯗ ꯃꯩ ꯄꯤꯁꯤꯟꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯑꯥꯅꯟ RPFꯇ ꯀꯨꯝꯖꯥ 2002ꯗ ꯌꯥꯎꯔꯝꯕꯗꯒꯤ 2004ꯗ 17 ARꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤꯗ ꯌꯥꯎꯔꯛꯇꯕꯗꯒꯤ ꯗꯤꯁꯃꯤꯁꯦꯜ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯍꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯂꯥꯜꯂꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ PLAꯒꯤ ꯃꯊꯛꯇ ꯀꯟꯅ ꯂꯟꯗꯥꯔꯤꯕꯁꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕ ꯇꯧꯕꯅꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ PLAꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯜꯂꯛꯎ, ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯠꯀꯅꯤ ꯅꯩꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯌꯧꯅꯕ ꯁꯟꯗꯣꯔꯛꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ PDF ꯑꯃꯁꯨꯡ KNABꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯛꯎ, ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯅꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄ ꯐꯥꯎꯕ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯏ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯍꯨꯠ ꯏꯟꯗꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯈꯥ ꯄꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯡ ꯇꯝꯍꯜꯂꯁꯤ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯂꯤꯡꯖꯦꯜ ꯌꯨꯅꯤꯇꯤ ꯑꯁꯤ ꯃꯥꯂꯦꯝꯗ ꯎꯠꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯅꯍꯥꯟꯒ ꯁꯣꯝꯒꯤ ꯆꯥꯛꯆꯥꯕꯤꯔꯣꯝꯗ ꯊꯣꯛꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯇꯨꯒ ꯃꯣꯏꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗ ꯈꯨꯠ ꯊꯥꯔꯤꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨ
ꯀꯥꯡꯕꯨꯗꯨꯅ ꯑꯁꯣꯝꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯔꯤꯕꯗꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯆꯠꯊꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯃꯇꯝ ꯈꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯁꯦ ꯅꯍꯥꯟꯁꯦ ꯑꯩꯉꯣꯟꯗ ꯁꯦꯟꯇꯔꯗ ꯗꯦꯜꯂꯤꯗ ꯍꯥꯏꯔꯛꯄꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯄꯣꯠ ꯈꯔ ꯅꯩꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯇꯧꯋꯦ ꯑꯗꯨꯅ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯄꯣꯠꯇꯨ ꯇꯥꯗꯅꯅꯕ ꯑꯩꯈꯣꯏ ꯄꯣꯠ ꯈꯤꯇꯪ